चिंगी तमी यलौमी मैम पुल्लगा हौजिक मणिपुरदा करमायना शांति पुरकनी करमायना यकनबो माइथी पीगनी हाइबगी मतंगदा चिंगी तमीगी अपुनबो ओइबा डिसीजन अमा खोंथांग अमा लौमिनरे चिंगी इचिनाव सिंदगी असुंबा वाई खरा तामिनसी ngasi tang 19 July 2026 asigi numita akoi NHACM gi tarapdagi aigi mingne amana thaimai ko convener ni NHACM gi ngasi akoi na club press club ta phamiba maramdi akoi indigenous people haibadi Manipur da maitai amasung naga ani si usit tawai tana apandigi lapa kuki singna akoi da yang namarum sadana lan tawrakpa adugi favor da ngasi se India government na akoi da achumba aranba khangdagi da akoi da horen phajana tawgi da ba asi pen da bagi ngasi press club se pamjabani adu main ding ngasi akoi major oiba chingi organization ching naga gi organization ching na Lairiba inter-district economic blockade se intensify taunaba lauthokre adugi sum mathaka tamda lairiba CSO miyamna party miyamna su masi inter-district economic blockade se intensify tawgani haina lauthokibada NHACM na su suruk yaw oina masi da pangat hap oina akoi RRT habdi rapid response team habse ngasi digi koi launch tawre masi gi thabak thoram na karino hairaga hauzik corridor mayam leye tainaba mafam chingi tamgi asida akoi gi kuki singda pot chai piriba masi akoi thingna nabani RRT gi role se masi kanagumba asida phaba punba oiraba RRT gi khutta chalaba masi se akan ba serak pigni habsi asi RRT gi gi taraf tegi lauthok chabani aduga sumathakta aina hayu ngasi gi press ki matong ga haiding madi nahan kari haba kun ginding kanto sawal habra madu kunda ai samak su chali aduga army gi miyam achago miyam su CRPF su police su ko meeting tawe aduga matung da aina 57 mountain division akoi na FIR Sekmai police station da tawkhibani habdi moi gi gate mama makta kuki singna akoi mitai sinnaw gi yum kaya thadokhibudo mai thadokhibudo pen da oina masi se akoi investigation tawbiu haina FIR tawbiu su action lo khatraba taragadi NHACM da ayawa logi khungdang akoi lokhat chagani habisi asi media gi so asini akoi gi CSO sing myam punjalaga adi Manipur se kamane kansiga na yam kanna honora ko matang dini ado mai pako solution chingtam ani elomi myam punjalaga Manipur se amtang shanti pro na mohana view hai bise ai megadi thamjari